Amna Pokpi Amadi Yangang Pokpi Tangnaba Singdol Sarukta Kuki Nupanupi Sing Listen Kre Heidi. In Fall West District Lamlai Esik Manuksan Ladiba Tamna Pokpi Amadi Yangang Pokpi Maitei Kulga Tangana Singdol Sarukta Hosik Kuki Terracing Sang Sinduna Lady. Heidi Bob Sing Asida Masing Yamlaba Kuki Nupanupi Sing Tomzenduna Kuki Terracing Lady Hana Kuzakayana Pause Sida Pongdorogli Kuzakayana Pongdoropi Matungina di Hosik Pawgi Oina Tamna Pokpi Amadi Yangang Pokpi Kulga Tangana Singdol da Kuki Terracing Lady Basi Taktok nabagi thaba amata lenga ki mai kaidagi paikhatte nakala maromda simol kuki khullasida ngasidagi hauna CRPF ki company amana thungladuna leiba haukre kuki nupising go back central force haina nahan makai khongjang sangsilamba du ngasi simol khulgi khul CRPF company ama thunglaba sidadi khongjang sangsim khidra haide pawas na hai hoji uyok singda CRPF amadi BSF ki kangbu leiduna ngak senbagi thabak sathari makhatan hariba CRPF amadi BSF ki kangbu ase adumak leiduna akoibada leiduna maitei Singak Senbagi Tabak Satakigani Hainaso, Imphal East District Police ki Maikadegi Kunja Sing the Kangala Krehade. Kunja Sing Maikadegi Pongdoropugi Matung in a day, Tuisin Simol, Saibol Singai, Samusong, Loksao Haidabum from Singase, Kuki Kulngatane, Haidabu Kul Singase, Yang Popi Police Station Manukshan Labane, Adubu Kuki Singna, Kang Popi District Manukshan Labane Haiduna, Haidabum from Singasida Central Forcing Sanction Bayaro Haibage, Tabak Hausikshu, Kongjang Sanction Baho Krehade. CAPF Forcing Sanghan Kidre, Narang Nungtil Ikang Kanghautana, Wangu Sagang the Labor, IRBG Post the Central Armed Police Force Kangbu Senabala Podage, Mike Yadungi Mera Pai Bising the Thing Duna Sanghan Kidre Haide, Mapa Madugi, Mera Pai Bising the Pongdora Kibada, CAPF Parsons Sing Natuan Tuan Bakesper Gari Sing Taujalaptuna, Lak Podagi Mera Pai Bising the Tatke, Madugi Matunda, Central Force Kangbuado, Mapa Madagi Hankre Haide, Mizoram Amadi Myanmar Gatainaba kilometers Songataragi Mapam Sing Security Forcing Thajinduna. Ngak senbagi thabak haukre Bharat ki awang nongpoki state sing manung da Mizoram amade Myanmar lenga anigi lona bangam khai paringda kilometers songa tara sangmo pham sing ase hojik security force ki kangbu sing deploy tawduna akan mangak senbagi thabak haukre thaurang ase center na khangalaki bugi matungina paikhalaki bani haire hiram asigi matang da news agency digi phangba pawgi matungina de Mizoram amade Myanmar lebak anigi maikai anigi manung sana kilometer tara gi manung da leiba miyoi singna lebak anigi marakta chathok chasan tawbada border pass ama mathau Lagani Hadi. Haribo border pass asigi matungina, Mioi aduna kilometer taragi manung da laibani haiba, verified tauraba matungda, nakalamagi Mioi, Marile Nabaleba Amadi, Numitare ni Laiba Yagani Hadi. More Town Mission being the Laiba Yum Taret Maina Tum Sakre, Arang Numidang Puntara Makarum Tabada, More Border Town gi Ward number 2, Mission being the Laiba Yum Taret Maina Sakre, Taudo Adu the Mioi and Amaso Aswapan Nanki Hadi. Yum may Chapadu Matang the press and Pomba Powerman High, Taudo Adu the Aswapan Nankaba, let men say Song Mioy Amadi, Sursanpur District Hospital that laying Nabagitama Pukakre, Aduga Mahaki Loina Bina, More Primary Health Center, the like a Naki Hadi, Narang Yum May Chapa Aduda, More Town the Labor Fair Service Ki Officer, in SARS, Isa Ahmad Kilising Makada, Water Tank Anima Pamadi Sang Sinduna, Ikan Bagitabuk Sataki, Water Tank, Adugi Sing Lorak Padagi Myanmar Fair Service Ki Gari Anisu, Mopamadu the Yoksilatuna, Maikan Bagitabuk Mating Panki, May Adu Electric Source Hakutigi, Aurapo, Ramba Yai Haina Panadi.